Social media the Chief Minister kihaluba mari phagatkhre. Social media the Manipur ki Chief Minister and biren kihaluba mioi mari. Manipur Police ki Cyber Crime Department na Karnataka Police ka khusabnanduna Bengaluru dagi phagatpangamkhre hari. Mioi mari adu social media the thagatba post ama the Chief Minister kihaluba gi dama phagatpani haina maral siri. Pharabasing adu di Thiam Dharmendra TS Roman Alliance nawba ningomam dingku amadi malem nganba laithangbam Alliance malem ne. Makhoi mari mak Manipur News Group 2024 kauba Facebook page amagi admin namadi moderator singne hairi phagalba makhoi mari gi manungda Thiam Dharmendra di Bengaluru da leiba private company amada thabak tawduna leiba miyoi ni mangondagi mobile ani phagatpa ngamkhi hairi phagalaba sing arang Imphal East ki judicial magistrate ta puthoklaba matung Thiam Dharmendra tha asigi taratare phawba judicial custody da remand pi ki bagaloinana lemhoriba makhoi ahumna bail da thadokre hairi pukhau gi sing yanba chatliba chernau sing Kuki singna asengba matam ngaiduna yeng leire hairi masigi video social media sing da thadoknarakle sugi financial assistance panglabasu Kuki militant singna niyam lana yamlaba senthong kya khomgatle haire 2008 tagi hoduna India lenga ka wari sanaduna suspension of operation su chanariba tongan bu Kuki militant organization singna sugi makhada India gi lenga tagi rehabilitation ki financial benefits na singba sing package ama panglabasu sugi chana kanglon thugaiduna Kuki militant singna miyam dagi yamlaba tax ki mingda senthong kya khomgatle haire thajaba yaba pawda source ama ki matungina tongan ba Kuki khulai paiba lup sing asina miyamda kihan khanganduna niyam lana khomgatleba tax ki mingda yamlaba senpham sing asi hairiba khulai paiba lup sing asigi ahenba kuchu khulai nauna lepsen ba amade Manipur da khundariba mitai phurupta natana tongan ba phurup singda attack chathaduna makhogi oiba territory expansion da sijinai hairi makhoina miyamdagi nampu aphuda yamlaba senpham kya khomgalakpagi thaba asida Manipur gi law and order amasung security gi ngak senaba lairiba Indian army amasung paramilitary force gi akiba thoidokna hairiba lup sing asigi mafamda laite hairi phakiba masire chenaba taruk haingang police station gi manung chanba kairang mayai lekai da leiba MD Nawaz sahi kunthra gomdoi apokpagi ming Lehrauddin kauba nupa ama AT gi member ni singnaba singna ransom ga mari lenana masa gi mayumdagi phaduna pukhraga ngarang Thobal district hospital da sina pukhalam le haina Manipur police control room gi cherol man haidi tawdok aduga mari lenana Manipur police na AT gi member taruk sagol sem singkhai nganba sing sahi kun ga manga singa kham sanatumba sing sahi 38 sapam somorjit sing sahi kunthra ga ni thoi maibam bokerjit sing sahi kun ga mari atopam jiban sing sahi kunthra amasung singa khamani sing sahi nipumathoi phare police na makhata na investigation chathari haire amarom da arambai tengo unit 2 andro branch ki ming sijinaduna mi khara na drug jaba mi khara phadok phajin tawbada mi ama lekhidaba duga AT unit asiga mari leina de haina AT unit asigi controller gi serolam na hairi mi khara na AT unit 2 gi ming sijinaduna tawrambani thodok adu da chenaba sing pharaba matung logi oba thabak lokhanaba police station khre haire QNet Noida gi online scam thijinba haure haina KCP PWG MC unification na cherol thadoragle social media da expose toragliba QNet Noida sector 143 telephonic online scam asigi matangda KCP PWG MC unification na ngarang dagi thijinba haure hairi aina thinkraba KCP PWG MC unification lamyanba khuman gi PRO chingkhai nganba gi cherol sida online scam asida senaba main leader amasung main accused yauna nupa nupi punna mi kunga taret maming supalagle makhoi bu mama mapa oiba singna athuba matamda Noida dagi kauthok pituna numit homni gi manungdan lup asiga punna wakhal taminaga dabani hairi lup asina phangba pawda mi khara asina QNet kauba company ama establish tawraga chamjarab leba asigi naha singda thabak phangangani hairaga Noida da kauraga candidate singda gi sel lauraga scam asi chathabani hairi scam asigi matangda task force ama sembaga loinana masida general scammer sing asibo asumaran gi matungina sairak pinaba investigation haure lupna thamliba matam asidagi nongma thengthana lup asiga punna wakhal taminaga dabani cho hairi